conflict leading marak sida koi kamai tawduna shanti purakadage haina wakan thada minarkanda punba manipur amagi idea of manipur koi punna sangminna si haibagi message no mai handa bijari political party gi khenaba thamdana state asida mapung faba peace puraknaba MLA khudingmakna hodnaminaba mathau tai haina BJP gi MLA YKM Chana fongdorakli Imphal West ki Singjamai Chinga mathakta laiba Young Learners Club gi Diamond Jubilee celebration ga mari lainana paumi singda fongdorakhibani MLA asina makha taraduna Manipur miyamna chahi ani makhai hena awaba amadi khudong chadaba kaya thengnaduna lairi masi koknaba hotnabada mahausagom furup maselgi marakta amaga changthok changsin tawnaduna nungshi chanana hingminaba changi masi thabak oina pangthoknaba hotnabada miyamgi mihut oina lairiba MLA singna political party gi khenaba thamdana punna hotnaminaba mathau tai haina fongdokki Thauramadu Sarugya ki Singjamai Esige MLA Oiramba I Hemochandranasu state asida mapung fan pa peace puraknaba punna hotnamina shi haina appeal tauki Thauramadu mari lainana lisangani kunga ki wall calendar su release tauki loinana pisum chinga machada ujara kaya su thaki Thauramadu club asigi thongmi sing mafamadu gi miyamna Sarugya ki conflict leading marak sida koi kamai tawduna shanti purakadage haina wakan thada minarkanda punba manipur amagi idea of manipur koi punna sangminna si haibagi message no mai handa bijari board community gi hogi honorable MLA sing haidare ko si koi miyam so loina responsible hoidana ko samna ai naknari basing irang si tholakpadigi akoi kendra gi maira paibi the club mayam maira sum akoi miyam wari sanari si tung koina khanaba yaroi dabnina nuksina bai lambi thi si haisi isam samna community atop dugi yaning dabi kholau ji singjamai di ka hen taram subside or mani kuising jamai dari sumai tawdana MLA honorable MLA sin sumai mai kendra da sigi kanoma haurakpa taragadi peaceful atmosphere ma lakpada bateng pangani nako adugumba akoi dum sangjin na yam kan honari sai tamana pb gi message dumak ni akoi loinamak manipur da resonate to hongado wa msi khonjen ji tagado politics apart politics ki wadu to ki politics sai di to ngat ma kenom da thamaga hojing manipur da daka le se reconciliation ni adi furup loinamak akoi punchal lakanda manipur da tangung lai taba akoi gi madugi phimo podak padugi pandam ni khwai maru aduga sigumba social function sida koi punminna dana koi singjamai de ngasi sigumba afaba message ama koina kaigumba piba ngamjabu taragadi koi tamu kemchan takpi gudu maina koi loinamak se punjalaga koi gi lairiba hojiki manipur gi film asida IDP singi lairiba adigi wari mayam se masida full concentrate to koi politics ki wase labna thamaga ba kadai dona common ground kada koi thiba se foundation de sida hawdok se na haijeni